ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝ ꯁꯪꯒꯨꯔꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯔꯤ ꯀꯣꯛꯅꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯐꯥꯏꯜꯁ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝꯗ ꯇꯝꯖꯔꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯗꯣꯝ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯍꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯤ ꯍꯥꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯊꯦꯟꯕ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯤ ꯍꯥꯠꯄ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯦꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯑꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯍꯥꯏꯕ ꯂꯩꯕ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯍꯣꯔꯦꯟ ꯑꯔꯣꯏꯕ ꯋꯥꯔꯤꯁꯤ ꯇꯥꯔꯀꯥꯟꯗ ꯃꯗꯨꯒꯤꯗꯃꯛꯇꯕꯨ ꯃꯤ ꯍꯥꯠꯄ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯍꯪ ꯑꯃꯈꯛ ꯑꯗꯣꯝꯅꯁꯨ ꯁꯣꯏ ꯍꯪꯒꯅꯦꯕ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯊꯥꯖꯗꯕ ꯃꯐꯝꯗ ꯀ꯭ꯔꯥꯏꯝꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯦ ꯑꯗꯨꯒꯤꯗꯃꯛꯄꯨ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯒꯗꯕ ꯋꯥꯈꯜ ꯑꯗꯨꯝ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝꯁꯤ ꯚꯥꯎꯅꯒꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁꯥꯏꯂꯤꯁ ꯀꯝꯂꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟ ꯐꯣꯔꯦꯁ ꯀꯟꯖꯥꯔꯕꯦꯇꯔꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯐꯣꯔꯦꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯤꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯅꯩꯅꯥꯕꯦꯟ ꯀꯧꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯆꯍꯤ 12 ꯁꯨꯔꯕ ꯑꯃ ꯂꯩ ꯃꯆꯥꯅꯨꯄꯥ ꯚꯛꯇ ꯀꯧꯕ ꯆꯍꯤ 9 ꯁꯨꯔꯕ ꯑꯃ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯤꯕ ꯑꯅꯤꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯅꯕꯒꯤꯗꯃꯛ ꯃꯐꯝꯗꯤ ꯈꯨꯗꯣꯡ ꯈꯔ ꯆꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯨꯔꯠꯇ ꯆꯠꯂꯀꯥꯟꯗ ꯁ꯭ꯀꯨꯂꯤꯡ ꯇꯧꯅꯅꯕ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯅꯕ ꯁꯨꯔꯠ ꯃꯐꯝꯗꯨꯗ ꯂꯩꯍꯜꯂꯒ ꯃꯃꯥꯁꯤꯅ ꯃꯣꯏꯒꯤ ꯀꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯚꯔꯥ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔ ꯂꯩꯍꯜꯂꯒ ꯃꯆꯥꯅꯨꯄꯤꯁꯤꯒ ꯃꯆꯥꯅꯨꯄꯥꯁꯤꯒ ꯃꯍꯩ ꯇꯝꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯗꯩꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯑꯅꯤꯁꯤ ꯁꯦꯝꯃꯒ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯆꯍꯤ 12 ꯃꯆꯥꯅꯨꯄꯤꯅ ꯆꯍꯤ 12 ꯁꯨꯔꯕꯅꯤ ꯑꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯆꯍꯤ 9 ꯁꯨꯔꯕꯅꯤꯀꯣ ꯑꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤꯗꯃꯛ ꯑꯗꯨꯃꯥꯏꯅ ꯀꯨꯏꯅ ꯂꯩꯔꯛꯄ ꯀꯥꯟꯗꯨꯗ ꯁꯥꯏꯂꯦꯁꯅ ꯂꯩꯔꯤꯁꯤꯅ ꯀꯗꯥꯏꯋꯥꯏꯗ ꯃꯐꯝ ꯃꯥꯒꯤ ꯚꯥꯎꯅꯒꯔ ꯍꯥꯏꯁꯤꯗ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯤꯕ ꯃꯥꯏ ꯀ꯭ꯋꯥꯇꯔꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁ ꯑꯃ ꯐꯪꯕꯗꯨꯗ ꯂꯩꯔꯦ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯁꯨꯔꯠꯇ ꯃꯆꯥ ꯑꯅꯤꯒ ꯂꯩꯔꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 13 ꯑꯗꯨꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯃꯆꯥ ꯅꯨꯄꯥꯅꯦ ꯅꯨꯄꯤꯅꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯩꯈꯣꯏꯒꯤ ꯅꯩꯅꯥꯕꯦꯟꯁꯤꯅ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯍꯟꯗꯛꯇꯤ ꯗꯤꯋꯥꯂꯤ ꯅꯍꯥꯛꯀ ꯌꯥꯎꯗꯣꯏꯅꯤ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯗꯣꯏꯅꯤꯅ ꯂꯥꯛꯆꯔꯦ ꯍꯔꯥꯎ ꯍꯥꯏꯇꯥꯔꯦ ꯍꯞꯇꯥꯃꯨꯛ ꯂꯩꯃꯤꯟꯅꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯗꯤꯋꯥꯂꯤ ꯌꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯣꯛꯇꯣꯕꯔ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 5 ꯐꯥꯎꯕꯗꯤ ꯃꯈꯣꯏꯁꯤ ꯂꯩꯔꯝꯃꯒ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 8 ꯏꯪ 2015 ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 8 ꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯃꯆꯥꯅꯨꯄꯥꯅꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯒ ꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯦ ꯑꯗ ꯄꯨꯂꯤꯁꯅ ꯔꯤꯄꯣꯔꯠ ꯂꯥꯛꯑꯕꯅꯤꯅ ꯂꯧꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯦꯁꯤꯁꯇꯦꯟ ꯀꯟꯖꯥꯔꯕꯦꯇꯔ ꯐꯣꯔꯦꯁꯀꯤ ꯀꯟꯖꯥꯔꯕꯦꯇꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯇꯥꯕꯒ ꯂꯣꯏꯅꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯔꯤꯄꯣꯔꯠꯁꯦ ꯏꯔꯦ ꯍꯥꯏꯇꯥꯔꯦ ꯔꯤꯄꯣꯔꯠ ꯏꯔꯀꯥꯟꯗ ꯑꯍꯥꯟꯕꯒꯤ ꯄꯨꯂꯤꯁꯅ ꯌꯦꯡꯉꯤꯁꯤ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯅꯨꯄꯤ माꯡꯈ꯭ꯔꯦ ꯃꯥꯏ ꯃꯆꯥ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯣꯟꯅꯅ ꯂꯧꯕ ꯀꯣꯏꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤ ꯅꯩꯅꯥꯕꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯥꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁ ꯂꯩꯕ꯭ꯔꯥ ꯃꯈꯣꯏꯅꯤ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯦꯁꯨ ꯄꯨꯂꯤꯁꯅ ꯈꯔ ꯑꯗꯨꯝ ꯊꯤꯖꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯐꯣꯔꯦꯁꯀꯤ ꯀꯟꯖꯥꯔꯕꯦꯇꯔꯒꯤ ꯑꯣꯐꯤꯁꯥꯔꯒꯤ ꯀꯦꯁ ꯑꯃ ꯂꯥꯛꯄꯅꯤꯅ ꯄꯨꯂꯤꯁꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯔꯝꯗ ꯌꯦꯡꯀꯥꯟꯗ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁ ꯌꯦꯡꯕꯗ ꯍꯧꯖꯤꯛꯀꯤ ꯁꯥꯏꯂꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁ ꯋꯥꯔꯤ ꯑꯃꯇ ꯂꯩꯇꯦꯕ ꯃꯣꯏꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯝ ꯌꯦꯡꯕꯗ ꯑꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯅꯩꯅꯥꯕꯦꯟꯁꯦ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯀꯥꯡꯕꯨꯁꯤꯡ ꯀꯧꯔꯦ ꯄꯨꯂꯤꯁꯅ ꯀꯧꯔꯒ ꯃꯣꯏ ꯋꯥꯍꯪ ꯄꯥꯎ ꯍꯪꯉꯦ ꯋꯥꯍꯪ ꯄꯥꯎ ꯀꯥꯟꯗ ꯅꯣꯏ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁ ꯂꯩꯕ꯭ꯔꯥꯅ ꯍꯪꯀꯥꯟꯗ ꯃꯥꯗꯤ ꯑꯗꯨꯝꯕꯗꯤ ꯂꯩꯇꯦꯅ ꯍꯥꯏꯔꯦꯕ ꯑꯗꯒꯤ ꯅꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯅꯩꯅꯥꯕꯦꯟꯁꯤꯗꯤ ꯂꯩꯕ꯭ꯔꯥꯅ ꯍꯪꯀꯥꯟꯗ ꯃꯥꯁꯨ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯅꯠꯇꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯇꯧꯕꯗꯗꯤ ꯃꯣꯏꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩ ꯑꯃꯅ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯤꯕ ꯀ꯭ꯋꯥꯇꯔꯗꯨꯗ ꯂꯩ ꯑꯃꯅ ꯁꯨꯔꯠꯇ ꯃꯆꯥ ꯑꯅꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯂꯩꯁꯤꯅꯦꯕ ꯑꯗꯩꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯉꯤꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯣꯏꯁꯤ ꯇꯧꯀꯥꯟꯗ ꯃꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗꯨꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇ ꯄꯨꯂꯤꯁꯅ ꯍꯪꯉꯦ ꯂꯥꯛꯑꯒ ꯍꯪꯉꯦ ꯎꯕ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯗ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯗꯤꯋꯥꯂꯤꯒꯤ ꯂꯥꯛꯄ ꯎꯏ ꯑꯗꯩꯗ ꯃꯁꯛ ꯀꯥꯕꯣꯛ ꯈꯪꯍꯧꯏ ꯑꯗꯨꯕꯨ ꯇꯥꯡ 5 ꯑꯗꯩꯗ ꯃꯣꯏꯁꯤ ꯑꯣꯇꯣꯗ ꯆꯠꯈꯤꯕ ꯑꯣꯇꯣꯗ ꯆꯠꯈꯤꯕ ꯃꯥꯜꯂꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ
ꯑꯗꯣ ꯃꯁꯛ ꯆꯞ ꯆꯥꯅ ꯈꯪꯕ꯭ꯔꯅꯦ ꯅꯪ ꯅꯍꯥꯟꯒꯩ ꯂꯩꯕꯁꯨ ꯅꯠꯇꯅ ꯃꯣꯏ ꯍꯟꯗꯛ ꯈꯛꯇ ꯂꯥꯛꯑ ꯈꯪꯕ꯭ꯔꯅꯦ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯑꯃꯗꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯎꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯁꯨ ꯃꯥꯁꯨ ꯉꯝꯃꯝꯗꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯈꯔ ꯊꯥꯖꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯣꯕꯥꯏꯜꯁꯤ ꯊꯤꯔꯛꯄꯅꯦꯕ ꯃꯣꯕꯥꯏꯜ ꯊꯤꯔꯀꯥꯟꯗ ꯉꯁꯥꯏ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯃꯣꯕꯥꯏꯜ ꯄꯨꯔ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏ ꯀꯥꯟꯗꯨꯗ ꯃꯣꯕꯥꯏꯜꯗꯤ ꯊꯝꯃꯝꯃꯤ ꯁꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯏ ꯃꯣꯕꯥꯏꯜꯗꯨ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯅ ꯃꯣꯕꯥꯏꯜ ꯆꯦꯛꯁꯤ ꯇꯧꯔꯦꯕ ꯃꯣꯕꯥꯏꯜ ꯆꯦꯛꯁꯤ ꯇꯧꯔꯤꯉꯩꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯦ ꯊꯣꯏꯅ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯅꯨꯄꯥꯁꯤꯒꯤ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯆꯦꯛ ꯇꯧꯔꯦ ꯁꯥꯏꯂꯦꯁ ꯈꯥꯝꯂꯥ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯒꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜꯁꯤ ꯆꯦꯛ ꯇꯧꯔꯦ ꯑꯗꯩꯗ ꯃꯥꯒꯤ ꯇꯥꯡ 5 ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 5 ꯁ꯭ꯋꯥꯏꯁꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯃꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯈꯔ ꯀꯣꯜ ꯇꯧꯔꯝꯃꯤ ꯀꯣꯜ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯒꯤꯔꯤꯁ ꯕꯥꯏ ꯀꯧꯕ ꯐꯣꯔꯦꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯃꯥ ꯐꯣꯟ ꯇꯧꯔꯝꯃꯦꯕ ꯃꯣꯏ ꯐꯣꯔꯦꯁꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤ ꯑꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨ ꯃꯥꯅ ꯀꯩꯒꯤꯅꯣ ꯁꯤꯗꯩꯗ ꯐꯣꯟ ꯌꯥꯝ ꯇꯧꯕ ꯑꯃꯗꯤ ꯂꯩꯔꯝꯃꯦ ꯇꯥꯡ 5ꯗ ꯁꯤ ꯀꯔꯤ ꯂꯩꯕꯒꯤꯅꯣꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯒꯤꯔꯤꯁ ꯕꯥꯏ ꯍꯥꯏꯕꯁꯤꯗ ꯄꯨꯂꯤꯁꯅ ꯆꯠꯂ ꯍꯪꯉꯦꯕ ꯑꯗ ꯒꯤꯔꯤꯁ ꯕꯥꯏꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯧꯖꯤꯛꯀꯤ ꯐꯣꯔꯦꯁꯠꯅ ꯂꯩꯔꯤꯕ ꯃꯐꯝ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯀꯣꯏꯕ ꯃꯣꯏꯒꯤ ꯃꯌꯥꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯥꯏ ꯃꯅꯤꯡꯒꯤ ꯁꯥꯏꯠꯇꯣ ꯅꯥꯄꯤ ꯀꯔꯤ ꯀꯔꯤ ꯌꯥꯝ ꯁꯣꯡꯉꯦ ꯑꯗꯨꯒ ꯃꯐꯝ ꯀꯩꯅꯣꯁꯤꯡꯗꯣ ꯑꯗꯣ ꯁꯤꯁꯦ ꯑꯝꯇꯪ ꯁꯦꯡꯗꯣꯛꯅꯕꯒꯤ ꯍꯥꯏꯔꯛꯇꯅ ꯃꯐꯝꯗꯨꯗ ꯁꯦꯡꯗꯣꯛꯅꯕꯒꯤ ꯍꯥꯏꯔꯛꯇꯅ JCB ꯇꯧꯔꯒ ꯀꯔꯤꯀꯔꯤ ꯃꯥꯏ ꯃꯅꯤꯡ ꯃꯌꯥꯗꯨ JCBꯅ ꯇꯧꯈꯥꯏꯔꯒ ꯅꯥꯄꯤ ꯀꯩꯀꯩꯗꯣ ꯁꯦꯡꯉꯤ ꯑꯗꯥꯏꯗꯨ ꯁꯦꯡꯕ ꯀꯥꯟꯗꯁꯨ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ JCBꯅ ꯂꯩꯕꯥꯛ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯁꯨꯝ ꯆꯪꯉꯒ ꯁꯨꯝ ꯌꯦꯡꯕꯗꯣ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯑꯉꯥꯡꯒꯁꯨ ꯌꯥꯝ ꯌꯦꯡꯅꯩ ꯑꯗꯣ ꯃꯃꯩ ꯊꯪꯗ ꯁꯣꯡꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯂꯤꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯄꯗꯨꯗꯤ ꯃꯌꯥꯝ ꯇꯟꯗꯅ ꯆꯠꯅꯒꯤ ꯌꯦꯡꯅꯈꯤꯗ꯭ꯔꯦ ꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯥ ꯁꯦꯡꯗꯣꯛꯄꯒꯤꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯃꯣꯠꯄ ꯈꯔ ꯂꯩ ꯁꯦꯡꯗꯣꯛꯁꯦꯅ ꯁꯦꯡꯗꯣꯛꯄꯅꯤ JCB ꯇꯧꯔꯒ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯂꯤꯁꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯄꯨꯔꯒ ꯂꯥꯛꯄ ꯑꯗꯨꯒ ꯃꯥꯅ ꯂꯝ ꯁꯦꯡꯗꯣꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯤꯅꯦ ꯑꯉꯥꯡꯅꯤꯗꯨꯅ ꯃꯥꯡꯈꯤꯕ ꯈꯔꯁꯤ ꯆꯤꯡꯅꯕꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ CCTVꯒꯤ ꯐꯨꯇꯦꯖꯇ ꯃꯣꯏꯅ ꯌꯦꯡꯀꯥꯟꯗ CCTV ꯐꯨꯇꯦꯖꯁꯤꯗ ꯇꯥꯡ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 5ꯗꯒꯤꯅ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯃꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯀꯥꯗ ꯆꯪꯉꯛꯈꯤꯕ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤꯕ ꯀꯣꯂꯣꯅꯤꯗ ꯆꯪꯉꯛꯈꯤꯕꯗꯤ ꯎꯕ ꯊꯣꯛꯈꯤꯕꯗꯤ ꯎꯗꯦꯕ ꯑꯗꯣ ꯃꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯅꯗꯤ ꯑꯣꯇꯣꯗ ꯇꯣꯡꯉ ꯊꯣꯛꯈꯤꯅ ꯍꯥꯏꯀꯣ CCTVꯗꯗꯤ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯗꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ CCTVꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯦ ꯃꯁꯛ ꯑꯗꯨꯝ ꯂꯥꯛꯁꯟꯕ ꯉꯝꯕꯤ ꯉꯝꯗꯕꯤꯁꯨ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯃꯣꯏꯒꯤ ꯐꯣꯔꯦꯁꯠꯀꯤ ꯄꯥꯜꯂꯤꯕ ꯀꯣꯂꯣꯅꯤꯗ ꯂꯩꯔꯤꯕ CCTVꯗꯨ ꯌꯦꯡꯕꯗꯨꯗ ꯄꯨꯂꯤꯁꯁꯨ ꯆꯃꯝꯅꯔꯦꯕ ꯑꯗꯣ ꯑꯌꯥꯝꯕ ꯌꯦꯡꯕꯗꯗꯤ ꯑꯉꯥꯡ ꯑꯅꯤꯒ ꯆꯍꯤ 19 ꯁꯨꯔꯕ ꯅꯨꯄꯤ ꯑꯃ ꯆꯍꯤ 9 ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯒ ꯊꯣꯛꯈꯤꯕꯁꯦ ꯄꯥꯛ ꯎꯔꯝꯗꯦꯕ ꯑꯗꯨꯗꯤ ꯀꯔꯝꯅ ꯃꯥꯡꯉꯤꯅꯣ ꯁꯤꯅꯦꯕ ꯀꯔꯝꯅ ꯃꯥꯡꯉꯤꯅꯣ ꯌꯦꯡꯀꯥꯟꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯅꯩꯅꯥꯕꯦꯟꯒꯤ ꯃꯥꯒꯤ ꯐꯣꯟꯁꯤ ꯑꯃꯨꯛ ꯌꯦꯡꯉꯦꯕ ꯐꯣꯟꯁꯤ ꯁꯨꯝ ꯌꯦꯡꯕꯗ ꯑꯇꯣꯞꯄ ꯅꯝꯕꯔꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕꯁꯦ ꯀꯥ ꯍꯦꯟꯅ ꯌꯥꯎꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒ WhatsAppꯇ ꯐꯣꯟ ꯊꯥꯅꯕꯗꯤ ꯃꯦꯁꯦꯖ ꯊꯥꯅꯕꯗꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯃꯦꯁꯦꯖ ꯑꯃꯈꯛ ꯂꯥꯁ ꯃꯦꯁꯦꯖ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯂꯥꯁ ꯃꯦꯁꯦꯖꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯤ ꯏꯔꯒ ꯁꯦꯟꯗꯤ ꯅꯝꯃꯕ ꯁꯦꯟ ꯅꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯤ ꯆꯠꯇꯕ ꯍꯥꯏꯇꯥꯔꯦ ꯆꯠꯇꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯇ ꯏꯟꯕꯣꯛꯁꯇ ꯉꯥꯡꯉꯒ ꯂꯩꯕꯒ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯆꯠꯇꯕꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯦꯁꯦꯖ ꯆꯠꯂꯝꯗ꯭ꯔꯤꯁꯦ ꯌꯦꯡꯀꯥꯟꯗ ꯐꯣꯟꯁꯤ ꯌꯦꯡꯀꯥꯟꯗ ꯄꯨꯂꯤꯁꯅ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯂꯩꯔꯝꯃꯦꯕ ꯐꯣꯟꯁꯦ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯂꯩꯇꯥꯔꯒꯗꯤ ꯏꯟꯇꯔꯅꯦꯠ ꯐꯪꯉꯔꯣꯏ ꯑꯗꯒꯤ ꯃꯦꯁꯦꯖ ꯆꯠꯂꯔꯣꯏꯗꯅꯀꯣ ꯃꯌꯥꯝ ꯁꯨꯝ ꯈꯪꯕꯤꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯐ꯭ꯂꯥꯏꯠ ꯃꯣꯗ ꯊꯝꯃꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯐꯣꯟꯁꯤ ꯁꯨꯝ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯊꯝꯈꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯗꯨꯗꯤ ꯊꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯔꯝꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯄꯨꯂꯤꯁꯅ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯂꯩꯔꯝꯃꯦ ꯊꯥꯔꯤꯕ ꯃꯦꯁꯦꯖꯅ ꯀꯅꯥꯗ ꯊꯥꯔꯤꯕ ꯅꯩꯅꯥꯕꯦꯟꯅ ꯊꯥꯔꯤꯕ ꯃꯦꯁꯦꯖꯁꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗꯅꯦꯕ ꯊꯥꯔꯝꯃꯤꯁꯤ ꯑꯗꯨꯒ ꯃꯦꯁꯦꯖꯇꯨꯗꯤ ꯆꯠꯂꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯂꯩꯕꯗꯨꯅ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯦꯁꯦꯖꯁꯤꯡꯗꯣ ꯑꯃꯨꯛ ꯅꯩꯅꯀꯥꯟꯗ ꯅꯩꯅꯥꯕꯦꯟꯅ ꯃꯥꯅ ꯏꯔꯝꯃꯤꯕ ꯃꯦꯁꯦꯖꯁꯤꯡꯁꯦ ꯑꯌꯥꯝꯕ ꯅꯩꯅꯥꯕꯦꯟꯁꯤ ꯒꯨꯖꯔꯥꯇꯤꯅꯤꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯒꯨꯖꯔꯥꯇꯤꯒ ꯌꯥꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯣꯟꯁꯤ ꯈꯔ ꯁꯨꯝ ꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥ ꯏꯪꯂꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯌꯥꯝ ꯏꯗꯦꯕ ꯃꯥꯏ ꯃꯦꯁꯦꯖꯇꯨꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯏꯕꯁꯤ ꯒꯨꯖꯔꯥꯇꯤ ꯂꯣꯟꯗ ꯃꯤꯛꯁ ꯇꯧꯔꯒ ꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯠꯈꯤꯗꯕ ꯃꯦꯁꯦꯖꯁꯦ ꯆꯠꯈꯤꯗꯕ ꯃꯦꯁꯦꯖꯁꯤꯅ ꯒꯨꯖꯔꯥꯇꯤ ꯂꯣꯟꯒ ꯏꯪꯂꯤꯁꯀ ꯃꯤꯛꯁ ꯇꯧꯔꯒ ꯏꯌꯦꯕ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯃꯦꯁꯦꯖꯁꯤꯡꯁꯦ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯪꯅ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯃꯣꯏ ꯅꯩꯅꯕ ꯀꯥꯟꯗ ꯑꯁꯤꯗꯩꯗ ꯀꯔꯤ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯃꯨꯛ ꯌꯥꯎꯗꯦ ꯃꯥꯅꯁꯦ ꯏꯪꯂꯤꯁꯀ ꯒꯨꯖꯔꯥꯇꯤꯒ ꯂꯣꯟ ꯏꯔꯤꯕ ꯋꯥꯍꯩ ꯈꯨꯍꯥꯏꯁꯤꯁꯨ ꯃꯥꯟꯅꯗꯦ ꯑꯗ ꯄꯨꯂꯤꯁꯁꯨ ꯑꯗꯨꯝ ꯁꯤꯡꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯦꯁꯦꯖ ꯏꯔꯛꯏꯕ ꯁ꯭ꯇꯥꯏꯜꯗꯣ ꯃꯣꯏꯅ ꯌꯦꯡꯀꯥꯟꯗ ꯑꯀꯣꯟꯕꯒꯤ ꯃꯦꯁꯦꯖꯁꯦ ꯇꯁꯦꯡꯅ ꯅꯩꯅꯥꯕꯦꯟꯅ ꯏꯕ꯭ꯔꯥ ꯏꯗꯕ꯭ꯔꯥ ꯁꯤꯅꯦꯕ ꯃꯣꯏꯅ ꯆꯤꯡꯅꯔꯤꯁꯦ ꯑꯗꯩꯗ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯅꯣ ꯀꯧꯔꯦ ꯅꯩꯅꯥꯕꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯔꯦ ꯅꯣꯏꯗ ꯃꯦꯁꯦꯖ ꯏꯔꯛꯄꯗ ꯃꯥ ꯁꯨꯃꯥꯏꯅ ꯏꯪꯂꯤꯁ ꯌꯥꯅꯔꯒ ꯏꯕꯁꯤ ꯌꯥꯎꯕ꯭ꯔꯥꯅ ꯄꯨꯂꯤꯁꯅ ꯍꯪꯉꯦ
ꯑꯗꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩ ꯏꯗꯦ ꯁꯤ ꯃꯥꯅ ꯏꯕ ꯋꯥꯍꯩ ꯅꯠꯇꯦꯅ ꯃꯣꯏꯅꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯍꯥꯏꯐꯦꯠ ꯄꯤꯔꯦꯕ ꯑꯗꯨ ꯄꯨꯂꯤꯁꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯁꯤ ꯏꯪꯂꯤꯁꯅꯁꯨ ꯏꯔꯦ ꯃꯥꯅꯁꯨ ꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯏꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯃꯦꯁꯦꯖꯁꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯏꯔꯤꯖꯥꯠꯂꯥ ꯁꯤꯅꯤ ꯃꯣꯏꯁꯦ ꯈꯟꯅꯔꯦꯕ ꯑꯗꯣ ꯃꯦꯁꯦꯖꯀꯤ ꯃꯔꯣꯟꯁꯦ ꯀꯔꯤ ꯍꯥꯏꯔꯝꯒꯦꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯤ ꯅꯦꯅꯥꯕꯦꯟꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨ ꯆꯠꯇꯕ ꯃꯦꯁꯦꯖꯇꯨꯗꯅꯤꯀꯣ ꯆꯠꯇꯕ ꯃꯦꯁꯦꯖ ꯃꯥꯅ ꯏꯕ ꯑꯣꯏꯔꯣ ꯃꯥꯅ ꯏꯗꯕ ꯑꯣꯏꯔꯣ ꯃꯦꯁꯦꯖꯇ ꯍꯥꯏꯔꯝꯃꯤꯕ ꯋꯥꯍꯩꯁꯤ ꯀꯃꯥꯏꯅ ꯍꯥꯏꯔꯝꯒꯦꯗ ꯑꯩ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯦ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯑꯅꯤꯁꯤ ꯄꯨꯔꯒ ꯆꯠꯂꯦ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯁꯤꯅꯦꯕ ꯍꯥꯏꯔꯝꯃꯤꯕ ꯃꯦꯁꯦꯖꯀꯤ ꯋꯥꯍꯩꯁꯤ ꯑꯗ ꯁꯤ ꯋꯥꯍꯩꯁꯤꯗ ꯒꯨꯖꯔꯥꯇꯤꯅꯦ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩ ꯑꯃꯅꯤꯅꯦ ꯁꯨꯝ ꯃꯤꯛꯁ ꯇꯧꯔꯒ ꯁꯨꯝ ꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯃꯃꯥꯡꯒꯤ ꯃꯥꯅ ꯃꯦꯁꯦꯖ ꯏꯕ ꯃꯌꯥꯝꯗꯣ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩ ꯊꯦꯠꯄ ꯌꯥꯎꯗꯕꯗꯨꯅ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯦ ꯐꯣꯟꯒꯤꯗ ꯌꯥꯎꯔꯝꯃꯤꯕ ꯃꯦꯁꯦꯖꯇꯨꯁꯨ ꯐ꯭ꯂꯥꯏꯠ ꯃꯣꯠ ꯑꯣꯏꯕꯅꯤꯅ ꯆꯠꯂꯝꯗ꯭ꯔꯦꯕ ꯊꯥꯔꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥꯗꯅꯦꯕ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯃꯦꯁꯦꯖꯇꯨ ꯃꯉꯣꯟꯗ ꯐꯥꯎꯔꯀꯥꯟꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕ ꯃꯥꯅ ꯏꯔꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯔꯤꯅꯣꯁꯤ ꯄꯨꯂꯤꯁꯅ ꯌꯥꯝ ꯀꯟꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯃꯩꯊꯪꯗ ꯂꯣꯀꯦꯁꯟ ꯌꯦꯡꯉꯦ ꯂꯣꯀꯦꯁꯟ ꯌꯦꯡꯕꯗꯤ ꯉꯁꯥꯏꯒꯤ ꯅꯦꯅꯥꯕꯦꯟꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯃꯥꯒꯤ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯥ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯇꯦꯕ ꯐꯣꯟꯁꯦ ꯆꯠꯇꯦ ꯍꯥꯏꯕꯗꯤ ꯐꯣꯟꯗꯨ ꯄꯨꯔ ꯆꯠꯇꯦ ꯑꯗꯨꯅꯗꯤ ꯐꯣꯟꯁꯤ ꯂꯦꯡꯗꯅ ꯂꯩ ꯂꯣꯀꯦꯁꯟꯁꯤ ꯆꯞ ꯃꯥꯟꯅꯩ ꯁꯤꯅꯤ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯄꯨꯔꯒ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯗꯦ ꯑꯗꯨꯅ ꯃꯥꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯗꯨꯋꯥꯏꯗ ꯑꯦꯐꯤꯌꯥꯔꯁ ꯂꯩꯅꯕ ꯈꯣꯠꯄ ꯅꯨꯄꯥ ꯂꯥꯛꯈꯤꯕ ꯈꯣꯠꯈꯤꯕꯁꯦ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯑꯇꯣꯞꯄ ꯋꯥꯐꯝꯁꯤꯡ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥꯗꯨꯗ ꯅꯪ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯔꯣꯏ CCTVꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 5ꯗꯒꯤ ꯅꯪ ꯅꯨꯄꯤꯁꯤ ꯃꯄꯥꯟ ꯊꯣꯛꯇꯦ ꯐꯣꯟ ꯂꯣꯀꯦꯁꯟꯁꯨ ꯍꯣꯡꯗꯦ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯏꯔꯤꯕ ꯃꯦꯁꯦꯖꯁꯤꯁꯨ ꯃꯍꯥꯛꯅ ꯏꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯒꯨꯖꯔꯥꯇꯤꯗ ꯑꯗꯨꯒ ꯏꯪꯂꯤꯁꯁꯨ ꯌꯥꯎꯏ ꯃꯥꯅ ꯍꯥꯟꯅ ꯏꯔꯤꯕ ꯃꯦꯁꯦꯖ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩ ꯑꯃꯇ ꯅꯣꯡꯃꯗ ꯊꯦꯠꯇꯦ ꯁꯤ ꯋꯥꯍꯩꯁꯤꯡꯁꯤ ꯃꯥꯅ ꯅꯠꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯝꯁꯤ ꯂꯣꯏꯔꯦ ꯅꯪꯒꯤ ꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩ ꯅꯆꯥ ꯑꯅꯤ ꯀꯗꯥꯏꯗ ꯂꯩꯅ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯆꯞꯈꯠꯂꯛꯑꯦ ꯃꯥ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁꯅ ꯄꯨꯊꯣꯔꯛꯏꯕ ꯃꯔꯝꯗꯨꯗ ꯑꯁꯦꯡꯕꯗꯨ ꯂꯣꯏ ꯍꯥꯏꯔꯣꯅ ꯍꯥꯏꯔꯦꯕ ꯎꯄꯥꯏ ꯁꯨꯡ ꯂꯩꯇ꯭ꯔꯦ ꯐꯣꯔꯦꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯁꯨ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯄꯥꯎꯕꯗꯣ ꯑꯗ ꯉꯁꯥꯏꯒꯤ ꯑꯩ ꯂꯤꯖꯔꯤ ꯋꯥꯔꯤꯁꯤꯗꯤ ꯃꯤꯅꯤꯠ ꯈꯔꯁꯤꯗ ꯂꯤꯕꯩ ꯋꯥꯅꯤ ꯑꯗꯨꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯄ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 8ꯇꯒꯤꯅ ꯃꯥꯅ ꯆꯠꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯆꯪꯉꯒ ꯀꯔꯒ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯄꯅꯦꯕ ꯑꯗꯣ ꯄꯨꯂꯞ ꯁꯝꯖꯜꯂꯀꯥꯟꯗ ꯑꯩꯅ ꯂꯤꯖꯕꯩ ꯋꯥꯅꯤꯕ ꯑꯗꯨꯅ ꯃꯥꯅ ꯄꯨꯂꯤꯁꯅ ꯁꯁꯇꯦꯟ ꯏꯟꯇꯔꯣꯒꯦꯁꯟ ꯀꯔꯤ ꯂꯣꯏ ꯇꯧꯔꯦꯕ ꯃꯥꯗꯣ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯌꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯀꯗꯥꯏ ꯊꯝꯃꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯅꯤꯁꯇꯩ ꯊꯣꯛꯈꯤꯗ꯭ꯔꯀꯥꯟꯗ ꯅꯪꯅ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦ ꯍꯥꯏꯁꯤ ꯀꯩꯅꯣꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯅꯤ ꯁꯤ ꯃꯁꯤ ꯇꯥꯔꯀꯥꯟꯗꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯋꯥꯔꯤꯁꯦ ꯑꯔꯣꯏꯕꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯅꯪ ꯑꯩꯒ ꯂꯩꯃꯤꯟꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯏꯆꯥꯁꯤꯡꯁꯨ ꯆꯥꯎꯁꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯀ꯭ꯋꯥꯇꯔꯁꯤꯗ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯏꯆꯥꯁꯤꯡꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯥꯏ ꯅꯨꯄꯤꯅ ꯆꯨꯝꯁꯨ ꯆꯨꯝꯃꯤꯗꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯆꯥ ꯑꯅꯤꯗꯨꯕꯨꯗꯤ ꯌꯥꯎꯔꯦ ꯃꯆꯥꯗꯨ ꯈꯔ ꯆꯥꯎꯔꯛꯄꯗꯒꯤ ꯁꯨꯔꯠꯇ ꯊꯝꯃꯒ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯥꯅ ꯃꯤꯡ ꯆꯜꯂꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨ ꯃꯍꯩ ꯇꯝꯕ ꯈꯣꯠꯄꯩ ꯃꯥꯅ ꯗꯥꯏꯇ ꯂꯣꯏ ꯂꯧꯏꯀꯣ ꯅꯨꯄꯥꯁꯤꯅ ꯁꯩꯂꯦꯁ ꯍꯥꯏꯁꯤꯅ ꯃꯥ ꯂꯣꯏ ꯂꯧꯋꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁ꯭ꯀꯨꯜꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯀꯩꯅꯣꯗꯨꯒ ꯐꯣꯔꯦꯁꯀꯤ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔꯗꯨꯒꯗꯤ ꯌꯥꯝ ꯂꯥꯞꯅꯈ꯭ꯔꯦꯕ ꯁꯨꯔꯠꯇ ꯂꯩꯔꯒꯅꯤꯀꯣ ꯑꯗꯨꯅ ꯑꯅꯤꯗꯨ ꯂꯝꯗꯨ ꯆꯥꯟꯅꯗꯕꯅꯦꯕ ꯑꯃꯅ ꯚꯥꯎꯅꯒꯔ ꯍꯥꯏꯁꯤꯅꯦꯕ ꯚꯥꯎꯅꯒꯔꯒ ꯑꯗ ꯁꯨꯔꯠꯀ ꯑꯅꯤꯗꯨꯗꯤ ꯈꯦꯠꯅꯔꯕꯅꯤꯅ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯅꯨꯄꯥꯗꯨꯅ ꯌꯥꯗꯕ ꯑꯉꯥꯡꯁꯤꯡꯒꯤ ꯀꯔꯤꯌꯔ ꯁꯦꯝꯁꯤ ꯃꯈꯣꯏ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯁꯤ ꯅꯪ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤꯅ ꯑꯩ ꯁꯤꯗꯩꯗꯤ ꯀꯔꯤꯝ ꯇꯧꯕ ꯅꯠꯇꯦ ꯃꯥ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯃꯥ ꯅꯨꯄꯤ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯂꯩꯕ ꯅꯠꯇꯦꯕ ꯐꯣꯔꯦꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔ ꯂꯩꯔꯕꯅꯦꯕ ꯑꯉꯥꯡꯁꯤꯡ ꯁꯦꯝꯁꯤ ꯅꯪꯁꯨ ꯁꯨꯔꯠꯇ ꯑꯉꯥꯡꯁꯤꯡꯗꯨꯒ ꯑꯗꯨꯝ ꯂꯩꯌꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯩꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄ ꯈꯣꯠꯄ ꯁꯨꯝ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒ ꯂꯩꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯆꯥꯁꯤꯡꯁꯤꯒ ꯄꯨꯟꯅ ꯌꯨꯝ ꯑꯃ ꯐꯦꯃꯤꯂꯤ ꯑꯃ ꯄꯥꯜꯂꯒ ꯂꯩꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤꯅꯦ ꯂꯥꯛꯏ ꯋꯥꯐꯝꯁꯦ ꯑꯗꯨꯗꯒꯤ ꯈꯠꯅꯕ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯈꯠꯅꯕꯗꯒꯤ ꯁꯨꯝ ꯑꯃꯥꯡꯕ ꯌꯥꯎꯕ ꯍꯥꯏꯗꯨꯅꯤ ꯑꯊꯤꯕ ꯌꯥꯎꯕ ꯍꯥꯏꯗꯨ ꯑꯗ ꯁꯨꯝ ꯈꯣꯏꯗꯧ ꯁꯥꯎꯕꯗ ꯅꯪ ꯈꯨꯝꯃꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯀꯔꯤꯅꯣ ꯑꯗꯨ ꯇꯧꯕꯗꯒꯤ ꯃꯥꯅ ꯇꯣꯛꯅ ꯄꯥꯏꯔ ꯐꯤ ꯑꯃ ꯄꯥꯏꯔ ꯃꯆꯤꯟ ꯃꯦꯟꯁꯜꯂꯨꯕꯅꯦꯕ ꯑꯌꯨꯛꯇꯅꯤ ꯈꯟꯅꯔꯤꯁꯤꯅ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 5ꯁꯦ ꯁꯤ ꯑꯌꯨꯛ ꯉꯟꯇꯥꯗꯅꯦ ꯃꯣꯏꯅ ꯈꯟꯅꯩꯁꯦ ꯃꯆꯥ ꯑꯅꯤ ꯐꯃꯨꯡꯗ ꯇꯨꯝꯃꯤꯕ ꯑꯗꯨ ꯈꯟꯅꯕꯗꯨ ꯃꯥꯅ ꯐꯤꯅ ꯃꯆꯤꯟ ꯇꯧꯔ ꯃꯦꯟꯁꯜꯂꯨꯕꯗꯒꯤ ꯃꯥꯏ ꯅꯨꯄꯤꯗꯨ ꯁꯤꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯥꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯁ ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯤꯁꯤ ꯀꯩꯅꯣꯅ ꯃꯥꯁꯤ ꯀꯣꯛꯁꯤ ꯁꯥꯔꯛꯄꯗꯨꯅꯦꯕ ꯃꯥꯅ ꯍꯥꯟꯅꯁꯨ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯅꯠꯇꯕ ꯃꯣꯏꯅꯤꯁꯤ ꯃꯃꯥꯡꯗ ꯊꯦꯡꯅꯕꯗꯨꯁꯨ ꯃꯣꯏꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯣꯏꯅꯤꯒꯤ ꯈꯠꯅꯕꯒꯤ ꯃꯔꯝꯁꯦ ꯃꯣꯏꯅꯤ ꯄꯨꯟꯅ ꯐꯦꯃꯤꯂꯤꯁꯤ ꯃꯆꯥꯁꯤꯡ ꯄꯨꯟꯅ ꯂꯩꯁꯤ ꯍꯥꯏꯕꯁꯤ ꯃꯣꯏꯅꯤꯒꯤ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯕ ꯃꯦꯇꯔ ꯑꯃ ꯑꯣꯏꯕꯖꯥꯠꯅꯤꯗ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯃꯥꯅ
ꯃꯆꯥꯅꯨꯄꯥ ꯇꯨꯝꯃꯤꯕ ꯀꯥꯗ ꯇꯨꯝꯃꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯑꯃꯨꯛ ꯆꯪꯉꯒ ꯐꯤꯅ ꯃꯦꯟꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥ ꯚꯛꯇꯁꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯇꯨꯝꯃꯤꯕ ꯃꯆꯥꯅꯨꯄꯤ ꯆꯍꯤ 19 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯍꯥꯠꯇꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯅꯤꯡꯗ JCBꯅ ꯀꯔꯤ ꯀꯔꯤ ꯁꯦꯡꯗꯣꯛꯄꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯀꯣꯊꯣꯛꯈꯤꯕꯒꯤ ꯊꯣꯠ 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 ꯂꯥꯎꯔꯒ ꯑꯃꯨꯛ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯩꯗ ꯃꯤ ꯀꯅꯥꯝ ꯎꯗ꯭ꯔꯤꯉꯩꯗ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯃꯥꯅ ꯐꯤꯅ ꯌꯣꯝꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯡꯗꯨꯗ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯐꯨꯝꯖꯟꯕꯅꯦꯕ ꯃꯥꯏ ꯅꯨꯄꯤꯅꯦ ꯃꯆꯥꯅꯨꯄꯤꯅꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅꯦ ꯄꯨꯂꯞ ꯐꯨꯝꯖꯜꯂ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯐꯨꯝꯖꯜꯂꯦ ꯑꯗꯨꯒ ꯃꯊꯛꯇꯨ ꯅꯟꯖꯜꯂꯒ ꯈꯣꯠꯆꯜꯂ ꯊꯝꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯃꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯗ ꯏꯔꯨꯖꯔꯦ ꯄꯨꯡ 7 ꯑꯗꯨꯒ ꯄꯨꯡ 9 ꯃꯥ ꯐꯨꯝꯖꯟꯕꯅꯦ ꯀꯔꯤꯅꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯇꯥꯡ 6 ꯃꯥ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯣꯐꯤꯁ ꯆꯠꯂꯦ ꯑꯗꯨꯒ ꯇꯥꯡ 7 ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯅꯤ ꯃꯥꯅ ꯀꯩꯅꯣꯗ ꯂꯥꯛꯈ꯭ꯔꯤꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤ ꯏꯆꯥꯒ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯕꯅꯦꯕ ꯄꯨꯂꯤꯁꯇ ꯂꯥꯛꯑꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯅꯦ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯈꯪꯉꯛꯈꯤꯕꯁꯦ CCTV ꯐꯨꯇꯦꯖꯇ ꯀꯣꯂꯣꯅꯤꯗꯨꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯣꯛꯈꯤꯗꯕꯒꯤ ꯑꯗꯨꯃ ꯊꯣꯛꯈꯤꯕ ꯅꯠꯇꯕ ꯊꯣꯛꯈꯤꯕ ꯎꯗꯕ ꯑꯃꯅ ꯑꯟꯁꯤꯟ ꯑꯗꯨꯒ ꯌꯦꯡꯗ꯭ꯔꯤꯕ ꯃꯦꯁꯦꯖ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯃꯦꯁꯦꯖꯁꯨ ꯆꯠꯇ꯭ꯔꯕ ꯑꯟꯁꯦꯟ ꯍꯥꯏꯇꯥꯔꯦ ꯆꯠꯇ꯭ꯔꯕ ꯃꯦꯁꯦꯖ ꯑꯃ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯂꯣꯀꯦꯁꯟ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯐꯣꯟꯗꯨꯅ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯇꯛꯈꯠꯂꯀꯥꯟꯗ ꯈꯪꯈꯤꯕ 2025ꯒꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 5, 6, 7 ꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ ꯍꯞꯇꯥ ꯁꯤꯕꯨ ꯃꯅꯨꯡꯗ ꯄꯨꯂꯤꯁꯅ ꯈꯔ ꯂꯥꯛꯁꯜꯂꯀꯥꯟꯗ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃꯗ ꯂꯣꯏꯁꯤꯟꯈꯤꯕ ꯀꯦꯁ ꯑꯃꯈꯛꯅꯤ ꯃꯐꯝꯗꯨꯗ ꯃꯥ ꯄꯨꯔꯒ ꯆꯠꯂꯦ ꯑꯃꯨꯛꯀ ꯄꯨꯂꯤꯁꯅ ꯀꯗꯥꯏꯋꯥꯏꯗꯅꯣ ꯅꯪ ꯐꯨꯝꯃꯤꯁꯦ ꯁꯤ ꯃꯐꯝꯗꯅꯦꯅ ꯍꯥꯏꯔꯒ ꯃꯥꯅ ꯃꯐꯝꯗꯨ ꯇꯧꯈꯥꯏꯕ ꯃꯐꯝ JCBꯅ ꯍꯟꯒꯥꯏꯕ ꯃꯐꯝꯗꯨ ꯌꯦꯡꯉꯦ ꯈꯣꯠꯇꯣꯛꯑꯒ ꯌꯦꯡꯀꯥꯟꯗ ꯁꯤꯕ ꯍꯛꯆꯥꯡ 3 ꯂꯩꯔꯝꯃꯦ ꯄꯠꯊ ꯄꯨꯝꯊꯔꯝꯃꯦ ꯐꯤꯕꯝ ꯀꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯦꯁꯁꯤ ꯂꯣꯏꯁꯜꯂꯦ ꯃꯥ ꯐꯥꯔꯦ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯃꯆꯥꯅꯦ ꯍꯥꯠꯄꯒꯤ ꯀꯦꯁ ꯍꯥꯏꯇꯥꯔꯦ ꯃꯤ 3 ꯍꯥꯠꯄꯒꯤ ꯀꯦꯁꯇꯨꯗꯤ ꯔꯥꯏꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯇꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯦ ꯀꯣꯔꯠꯀꯤ ꯊꯕꯛꯁꯤꯗꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯃꯤꯗꯨ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯐꯪꯉꯁꯨ ꯃꯥꯒꯤ ꯄꯅꯤꯁꯃꯦꯟꯗꯨ ꯀꯔꯤ ꯄꯤꯔꯛꯇꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯥ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯐꯣꯔꯦꯁ ꯑꯣꯐꯤꯁꯥꯔ ꯀꯟꯖꯥꯔꯕꯦꯇꯔ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯕ ꯃꯆꯥ ꯑꯃ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯩꯔꯕ ꯃꯥꯏ ꯅꯨꯄꯤ ꯂꯩꯔꯕ ꯑꯇꯣꯞꯄ ꯃꯔꯝ ꯑꯝꯇ ꯂꯩꯅꯕ ꯅꯠꯇꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯁꯨꯞꯅꯇꯪꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯄꯨꯟꯅ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯀ꯭ꯋꯥꯇꯔꯗ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯨꯒꯤ ꯈꯟꯅꯕ ꯉꯪꯅꯔꯛꯄꯗꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯒꯤ ꯀꯔꯤ ꯐꯥꯎꯕꯤ ꯑꯗꯣꯝ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯧ ꯇꯝꯁꯤ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤꯗ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯇ 295 ꯑꯗꯨꯒ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤꯗ 300 ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯇꯝꯖꯈꯤꯕꯁꯦ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯐꯥꯏꯜꯁꯀꯤꯗꯤ ꯌꯥꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯏꯖꯨꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯅꯣꯂꯦꯖ ꯑꯣꯏꯅꯅꯕꯒꯤ ꯍꯟꯗꯛꯇ ꯅꯧꯅ ꯁꯤ ꯃꯀꯥꯕꯛ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ 150ꯒꯤ ꯁꯦꯔꯤꯁ ꯑꯃ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯁ꯭ꯄꯤꯁꯦꯜ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯍꯥꯏꯗꯅ ꯇꯣꯉꯥꯟꯕ ꯈꯔ ꯑꯃꯒ ꯁꯦꯝꯖꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤ ꯅꯨꯡꯉꯥꯏꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯈꯥ ꯆꯠꯊꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯗꯦꯟ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯩꯖꯔꯤꯕ ꯃꯐꯝꯁꯦ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥꯗꯨꯅꯤ ꯑꯗꯨꯅ ꯒꯥꯔꯗꯦꯟ ꯃꯆꯥꯁꯤꯗ ꯁꯨꯝ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯂꯥꯏꯚ ꯑꯣꯏꯅ ꯊꯧꯔꯝꯁꯤ ꯇꯝꯖꯔꯛꯄꯅꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯊꯪꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯤꯑꯣꯁꯤꯡꯗ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯋꯥ ꯉꯥꯡꯂꯨꯔ ꯇꯥꯔꯝꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯖꯦꯝꯁ ꯁꯪꯒꯨꯖꯝꯅ ꯀꯣꯝꯂꯥ ꯌꯥꯝ ꯄꯥꯜꯂꯦ ꯀꯣꯝꯂꯥ ꯃꯌꯥꯝꯁꯦ ꯁꯤꯗꯁꯨ ꯄꯥꯜꯂꯦ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯀꯣꯝꯂꯥ ꯌꯥꯝ ꯄꯥꯜꯂꯦ ꯑꯁ ꯀꯣꯝꯂꯥ ꯑꯃ ꯀꯦꯟꯈꯤꯕꯁꯤꯗꯤ ꯊꯋꯥꯟꯃꯤꯆꯥꯛꯅ ꯀꯦꯟꯈ꯭ꯔꯕꯗ ꯊꯃꯣꯏ ꯀꯦꯟꯈꯤꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯟꯅ ꯌꯥꯝꯅ ꯑꯗꯨꯝ ꯇꯥꯈ꯭ꯔꯕ ꯑꯗꯨꯝ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ